Kanglai Pautang Ming Tabiri Bisumbo Hanmada Taramna Oxeri, Pausedi Yumfam Oiba Maruiba Paukar update Tauzeri, KNAB ga Amuk Hanna Amuk Khut Thoknakhre, Kamjong District ki Amasung Kabo Tampa Anigi Lonaba, Mapamda Leba Manipur gi Yawaloi Lanmee Singi, Base Camp Amada, KNAB gi Amadi, Indian Army gi Kambuna Hokiba January Kuntareta, Landara Kiba Thodoka Mari Lenana, Maiki Animakta Matam Sangna Akanba, Khut Thoknakiba Adu, Matam Kara Lep Luraba Matung, Ngarang Amuk Hanna Nakal Animakta Khut Thoknakhre Hari, Pause Sina Tazaba Yabu Mapumdagi Pangpa Paugi Matung Inna, Ngasi Manipur gi Yawaloi Singa, Hanna Khut Thoknakiba Mapam Singda, Tibo Humbagi Tabak Chatabada, Patapum Tharaba, Lamgi Sana Segaiduna Macet Chaba Horamlava, KNAB gi asiba hakchang ani amasu phangba ngamki hari pawasina makata na hai asiba hakchang sing thibagi thabak chatharakpa aduda KNAB gi Lanmee Singa attack torokpadagi maikai animakta khut thoknakhibani khut thoknaba aduda asok apan yawbudi pawdi hojik phawba phangdri adubu panba yabadi ngarangsu KNAB gi asiba hakchang sing Manipur gi yawal Lanmee Singa mai thakibagi thodok sing laikhrabani Makatarakpada Kriti Maral gi matung ina Nongmei kaptuna warakibani haina KCP PWG na phongdorakli Haukiba sahi lisingani kunmari March 12 amadi kulumdoi gi lonaba hingda kamengda leiba KCP PWG gi kemta CDO amadi AR gi apunba combined force na kuchuklai kaya amadi Lanmee tarahumdoi gari kharaga phabada chauna chenaba mioi laisangthem Kriti nganba Churachandpur haujingna Langol game village da zone number 4 bu Langol gi mafam amada Nongmei Makongda kapkiba adu KCP PWG gi Lanmee Singa sathagibani haina aina thinkraba Manipur gi Lalulup Kanglipak Communist Party PWG MC unification gi RO singkhai nganba na press ta thadorok chirol amana phungdorli chirol asina makhata na hai laisangthem Kriti nganbabu makongda Nongmei kaptuna sogan kiba adu gi maramdi lup ka yana kiba wafam singbu na thairaga lupu phongna singnaba amadi lesingani kunmari gi March thada L Kriti nganba Masamak amadi Uripok Naurem Thong Polem Laikai Laikungbam Dhanachandra Makoi Anina security staff oina Thabak Hapini Haina Paisa Loksin Kiba Mayam Adu Pithoknaba amadi party na Wakhal Taminanaba Haibada Ngasi Phawbada party bu Usit Thawoidabadagi Lupna Ahanba oina Makhongda Nongmei kaptuna warakibani Masina Aroiba Nate AIIMS ta SSS Kowa security agency amagi farm wairaga Uripok Nauremthong Polem Laikai L Dhanachandra amadi L Kriti nganba amasung farm mapu Laimujam Pratap Thobal Tenthada leibani hariba makoi ahumna lupta numit taret ni gi manungda paw phoroknaba thamlakli masida lupu makhata na singnarabadi maduda tholakpa aphafatagi daita masa masana pujagadabani haina chirol asina akanmo wafum thamlakli kana la kapamino khomde misa khomde kedoru baino ai khomde sem paibine Makatarapa atopa update amada Myanmar da thokliba irang asina Tengnopal district da nongna Myanmar refugee sing sangsilakre Yumlo nariba Myanmar ga tainaba border singi mafam singda military junta gi Lanmee Singa amadi pro democratic rebel singi marakta akan mamongda lan chathariba asina maram oiraga Manipur gi Tengnopal district da nongna Myanmar refugee sing sangsilakre hari Tengnopal district da nongna sangsilakiba Myanmar refugee sing ayamana Myanmar da khundaduna leiriba naga ngaktani bunna refugee chani kuntra room asigi manungda chamaga marifuna Anal Furuki Mui Singni Aduga Yankaina Tangkul Furuki Mui Singna Oiri Hariba Nongna Changsilagliba refugee sing asigi Hauzik Mari Lainaba authority na Tengnopal district ki Thanbu Minau Khulda Saidangduna Leiri haina pawasina makatari thajaba yabo paw amagi matung inna Nongna Tengnopal district ta changlakiba Myanmar refugee sing asigi Myanmar da khundaduna leiriba naga singni makoi numit kharani asida Myanmar military Juntana matam kharagi oina safagadaba mafam singda leirunaba poktak pirakibadagi Tengnopal district lomda sangsilakibani hariba Myanmar military junta gi poktak asi Manipur ga tainaba Myanmar border romda Kulai Paiba Pro Democratic Rebel People's Defense Force na nongna military junta gi mathakta akanba lan chathakiba asigi matungdagini hairi Tengnopal da nongna changsilakiba Myanmar dagi naga refugee sing asiga mari leinaba water resource
Minister Awangbu Nimaina Lucingduna Naga MLA Mangana Chief Minister Nongthongbum Birenga Unaduna wa Khanakhre hairi Chief Minister na nongna changsilakliba Naga Furup Sing asigi Miyoi Singda Minungsi Yengduna Makoigi Changjapam Pigani haina Phongdokhi hairi Myanmar dagi Naga refugee sing Manipur da changsilakiba asina Myanmar da thokliba lan asina yumno nariba Manipur yauna support tawri haibadi takle pawasina makhatana hai hojik Manipur da Myanmar rom dagi changlakpa refugee sing masing lising mari chamrom sukre Makoi sing asi Kamjong Ukhrul amadi Technopol district singda lengak asina changrapam piduna leiri hariba Myanmar refugee sing asi Myanmar Sagang region gi border area da Kundaba Miyoi Singni Makoigi Marakta Nupi Angang Singna Masing Yamli Makoi Sing asi Myanmar Lebakta Juntagi military amadi pro-democratic rebel Singa Lan Hek Soknaba Haurakibadagi border pillar 92 amadi 101 gi Napigani 102 gi Marakta Leba Kamjong district ki Phaika amsung scope khulsing asida Kumja lisingani Kolumdoigi November dagi hongna changlakhibani aduga hojik Myanmar refugee sing asi Kamjong district ki Namli Wangli Kaka Khabonam amasung Phaiko khulsingda saidangpham loduna leiri haina official oiba pau amana phongdorakli Atoba makha tarakpada CM na chair loduna ruling MLA singi oiba floor coordinating committee assembly mifam mamangda pangthokduna wa khanakhre hairi Lagliba tang tara dagi famba hogodoriba taranithoi suba Manipur Legislative Assembly gi taret suba session gi bangon nana ngasi Chief Minister Nongthombam Birena chair lowraga ruling MLA singi oiba floor coordinating meeting ama pangthokre hairi hiramasi gi matangda press na phongba pawm amagi matung inna CM Biren gi secretariat ta pangthorakliba ruling MLA singi floor coordinating committee aduda punna MLA taramapan romna saruk yakhi hairi meeting aduda saruk yanabagi damakta Manipur lengaki Power Minister Thongam Bisojit, Works Minister Govindas Konthujam, Water Resource Minister Awambum Nimai, Health and Family Welfare Minister Dr. Sapam Ranjan, Education Minister T.H. Basanta Kumar, Transport Minister Kasim Basum, FEC and PD, Ngapigani KEF and PD Minister L. Susindro, Social Welfare Minister Haikam Dingo, Hill Area Committee ki Chairman MLA Dingo Gangmei, MLA Karam Shyam, MLA S. Premchandra, MLA Usam Deben, MLA K.H. Ibomja, MLA S. Kunjakeshwar, MLA T.H. Shyam Kumar, MLA Laisio Kaising, MLA R.K. Imo, Independent MLA J. Kumosa Amadi, Hojik Manipur Legislative Assembly Tribunal da Disqualification ki case mayong nariba NPP dagi mai pakiba, Moirang ACG MLA Thongam Santi, Chief Minister ki Secretary ta pung taramatoi khara helakpada matang laknaki hairi Minister amadi MLA sing adu Chief Minister ki Secretary ta ayu pung taramatoi rom tarakpada laknaba hoki loinana numit yungba phawa full floor coordinating meeting adu Chief Minister Nongthombam Birena pangthokpa hoki hairi Maka tarakpa atopa pau amada MP Chana Jawba Leisembana Manipur gi rural area da AIIMS ki hospital linkhalnaba parliament ta pukhatkhrei Parliament mifam gi special session oina pukhaladuna Rajya Sabha gi MP Chana Jawba Leisembana hokiba chahi khara asida lebak asigi tongan ba mafam singda All India Institute of Medical Science AIIMS Hospital kunmanga lingkhatpa ngamkiba asigi damak Prime Minister Narendra Modi na losingba NDA government asigi yamna singthaningai oiba maipakpa amani haina parliament ta phongdokre lebak asigi miyoi crore 190 rom leiriba asigi healthcare gi mathau taba sing phanganba ngamnaba AIIMS kumba hospital sing lingkhatpagi tangai fadaba leibana state asigi manung hanjinna leiba miyoi singda healthcare gi kudongchaba pinabagi damakta AIIMS hospital sing lingkhatpiyu haina mahana parliament mifamda taksinki masina kungangi lairaba miyoi singda afaba makhagi ana layengi kudongchaba phanghanba ngamlagani haina su mahana parliament ta phongdoki Maka tarakpa pauda MPA gi mapok kumonga mari lainana military affairs committee na paujel pirakli aina thinkraba korengna luchingba UNLF Central Committee Secretary of Publicity M Sagena MPA gi kuntra Nepal suba mapok kumonga mari lainana yaifa paujel pirakli yaifa paujel asida ngasi February 10 lisingani kunmanga UNLF ki Lanmee Singlipu Manipur People's Army MPA haina nongna mingthonduna semkiba chahi kuntra Nepal surakpa kumon numit asida Lanmee Singlup asibu lamjing lamtak pibagi thodang loriba UNLF Military Affairs Committee
MACG na ireja punamakta ningtam yaw lalhaugi yaifo paujel pibaga loinana MP amasung ningtam langi maru oiba wafum khara ireja singda thamjari India gi loinam laingakna handak chatharakliba thokchil thawong Myanmar dagi hajilakpa kuki khulai paiba khutpu sizinaduna Manipur tugainaba lan thokalakpa amadi India ga chungsinnaba mapangi sapu singna Asia ga yumlonariba lebak sing Lanpung oirakliba akan basaitheng amada kuki khulai paiba singna maram oiraga ireibak Manipur gi ningtam lan ngasisu pumnau nauna tangkak amada changsille haibasi UNLF MAC gi miyengni oirakliba phibam asida strategy amadi tactics lalong amasung lanjangki maru oiba wafum khara puthorai strategy gi miyengda India na chatharakliba kuki khulai paiba khutpu sing asisu India lebak kumba Manipur lengak state ki yeknaba oire maram aduna India gi loinam lengak amadi kuki khulai paiba khutpu sing asi Manipur lebak ki apunba opangan yawolup sing khulngakpa voluntary sing amadi lebak kangani haina songthorakliba miyamgi apunba pangalna thengnagadaba yeknabani haibasi strategy gi oiba wafam singni aduga tactics ki miyengda kuki landarakpasing thengnanabagi mapung oiba thodangdi lal tarakliba mafam aduda leiba khulngakpasingna logani adubu phibamgi matung inna henba force mathau tarakpa matamda mateng pangnabagi thorang amadi leiba tai amoromda Manipur bu khudum chanduna thamliba Indian occupation forces sing lanthengnanabagi hakthengnanaba thodang singdi yawoloi singi ningtam lanmi singna lawba haibasidi masana tajarabo wafamni haina phongdorakli